Manipur Top Channel की माइकैदी अहानबदा People's Revolutionary Party of Kanglaipak Pripak Department of Publicity and Propaganda की थदोरकपा अवाबा फोंदोकपा वरोल पाथौ प्राइवेट मोइरांथे ननाव एलाइस ngambagi mafamda ikai khumnabu utuna awaba phungdoksaba dated loyalam 22 May 2025 haukiba saisat tang taramapan thamanga inglising aniga kunga mga ningthaukawa numita Kanglaipa amasu Myanmar gi ngamkhai paringda apunba yawolupsingi tengolga IOF amadi Makhoigi Proxy Forces KNAB ga khutthoknaba thaudokta thawaina ponta pikraba Kanglai yawol kanalup KYKL gi lanmi sanglup miyam gi yawol lanmi MYL gi pathau private moirangthe nanaw erais ngamba sei kunthraga manga gi mafamda People's Revolutionary Party of Kanglaipak Pripak amasum masigi lanmi sanglup Red Army RA na thamoi sokna nuaitaba phongdokpaga loinana laikhidrabagi mafamda ningtam yawolgi mapung phaba ikai khumnabu utuna awaba phongdoksari yeknaba India na Kanglaipak ta sathariba proxy war sida yelomi singbu muthanaba thong sing mayek hena singlakli Iramda manungda Siroi Festival 2025 ki pau coverage taunaba Imphal dagi sakhiba DIPR gi paumising puba Manipur State Road Transport Corporation MSRTC ki passenger bus ta phawa Manipur thaba yaru haina Maha Regiment gi kangbu amana Yangpokpi area gi Goltab yoramdai da athingba pirakpa sima Iramda masi mutpagi tangkak yauksilakli haibasi haima matuklai India lenga ki lusing basingna Hana lona Kanglaipak thugaina tawrambadagi haujikti phongna muthanaba tharang torakpa sida miyamgi apunba pangal sakat minaduna punna thengna minabagi phirep lowbagi tanja yorakli leibak miyam mikupna humsingna laibinaba nungluksari aroibada thawaina ponta pikraba ningtam yawoloi sigi ireipak kidamakta kathokpa ngamba thauna lingjel adubu pripak amadi masigi lanmi sanglup Red Army RA na sakthokse amadi awang thakta ikai khumna usari ningtam yawoloi pathawsina manung matam sadana laikhidaba sida KYKL MYL na nanghoriba awawa pripak na thamoi singna saruk yazari loinana imung manung mari mata marup mapang amadi sagai natai singna nanghoriba kainabagi awasi thengsida pripak na thamoi sokna nuaitaba phongdok sidi loinana athoba sigi thawai miral na mapuma gi laikol inglisingna yataba oirasunu hirakli amaromdana World Maitai Organization WMO Head Office Langol Housing Complex Imphal West ki thadorakpa press release tang mayam na thamjagi Media Coordinator Rajkumar Laisombam Freedom of Movement Right pu manghaliba amadi Manipur State Boundary manung maktar state asigi maming muthatliba si Manipur bu santi oina banati hena mai yangsinabani World Maitai Organization WMO Manipur Tourism Department sinduna numit mangani Tangkundagi na kungamari supna pangthokadabi state asigi mangarak suba Sirulili Festival gi video coverage labu sakhiba DIPR gi media timbu Indian Army Maha Regiment na Goltabi da detain tawtunu thamba amadi Transport Department na festival asigi mari lainana miyam saruk yawa satpa khudong sanana bhaiduna security gi section tharang makhada arrange tawbikhiba Manipur State Transport bus tagi Manipur haibu OAC Muthat kadabani natrabadi satpa yaroi haiduna muthat haliba hairiba thawdo asi World Maitai Organization WMO na akan mamona condemn tawi amadi India gi constitution piriba freedom of movement gi right asibo matpani haina lawi India Security Force asi laiba asi thugaina ba lakdibra amadi anti state oiba international oiraba Indian force ki usi thawoidaba thawong asi WMO na yamna sensitive oiba issue am oina lawi Kanglup kaya puna khunda minariba Manipur sida aikoigi integrity sibu machet thongna thugaiba manba thawong asi mamang thaktagi thengthang kyar hanna aikoina uduna lakri aduna ngarangi thokriba thawdo asina India government ki thawsil thawrangna thamoi sengdaba adu hena mayek sina uthokani 3 May 2023 dagi tangdu laitadana Lairakle iramdam sibu santi purakani hanagi punsi mahingda hanjin hangani haiduna lakriba security advisor chief secretary governor na singba masigumba order si security force singda karamna ayaba order piribano haiba atenba matamda maram saba clarification pigadabani masidi Manipur bu peace purakna banati hene Manipur mai sakna bane mati Manipur bu thuwaina ba India
laingakna aron agenda kya sanarabra haiba wahangdu hangbigi matam oiri hairiba thawdo si WMO na taraina lawdi amadi Manipur miyamna su akan mamong na condemn tawfam thui Manipur state insult tawba haibasi lamdam sida lairiba miyambu su insult tawbani masi yamna unjustified oiba unacceptable oiba Manipur state ki authority bo namthaduna thamlaga miyam amadi state asiki rights sing violation tawbani India gi state ama oiriba Manipur bu muthat khro haiba wafam sidi Manipur si India gi state natre haina lawbada lawfam saba maram oiri haibada hamamba thoklaroi maram asuna mafam aduda duty tawriba personal sing adugi mathakta action lakhotgadabani Manipur gi lam manghanaba irang sagatpa Manipur thugwaiba lakpa oirabadi Manipura mahar regiment laibigi mathautadi laibak miyam ayaba pidi haina WMO gi maikidigi pendaba groinana maitai furup asubu namthana bo hotna bani amadi maitai na sigum thawong amata accept tawde loinana lamdam asida khunda minari furup khudi makna amat oina asigum thawong asigi mayak lepham thui Manipur haibasi khunda ribigi lo furup khudi makini maitai sing khaktagi nati maramasina punna latminaduna thengnaminare saiba wafam yauna phongdorakli Priyas NEET Biology Sangai Pro NTA NEET UG Biology की admission हाउसरी क्लास 12 थाखरब माहिरोई सिंगी नमक लाखलीबा NTA NEET UG 2026 की थानिपान की टारगेट कोर्स पिजरी हादिबा क्लास सिंग सिमतिक साना सही निपान हिना ताकपदे NEET Biology दे एक्सपीरियंस लेरबा फैकल्टी सिंग ताकपिगनी अखोइना पिजरीबा खुदोंसाबा सिंग दु एक्स्ट्रा रीडिंग मटेरियल संग्रबसु यानबा मरोंदा बेसिक कांसेप्ट ममुताना ताकपिगनी इजी मेमोरी ट्रिक्स वीकली रेगुलर टेस्ट सीरीज PYQ एनालिसिस मॉक टेस्ट न सिंगनी इक्विप स्मार्ट क्लासरूम फैसिलिटी सुपिजरी लाखलीबा मेगी तांग कुनगा मापन की क्लास हाउसरगनी यामना नुवाइरिबा मना internally displaced person IDP samadi relief camp the lady satra sing oinadi fee lawzaroi hausimak lakpiduna mingchan bi Riyas NEET Biology Sangai Pro FCI road opposite power house ta lakpiduna made ekogi contact number 7005534385 natraga 7005376151 da paw phobiro ngarang imagi maira yauna unakhiba governor ki unakhiba ki pawdam myam thamjari ina koi ma myam se toraga biga mai mera atop organization na masai fegi hona jara pani kana na kamai tawbano haibna ai tawbudi akoi ki security advisor na matungda madudai ke muthola aga kona governor so unana ba chief secretary duga tawbo matanda chief secretary di akoi gi ukhunda lai haidana madu unaba phangidre hayeng ge appointment oina hainare adugu matung governor gi di asai jatpadam pung manga gi matam se pire pung manga gi matam pire pa matam sida mi manga dagi hena changa kanu haidana koi nupa amaga nupi mari ga koi manga changure changuba matang sida koina haijaba se ngasai hairappa ayukta kuldip ki wari khudimangtu akoina governor da tame governor da haire sumai tawdana MST की गाड़ी से सिगे हाइलिबा फेस्टिवल से चोबो मो ओइबनिना मसिदे प्रॉब्लम से कईगुमा थोलक पतारगदी नामु की काफोपीदा थोखिबा दुमाइना सिदे थोलक पतारगदी दुना मरम ओइरगा थादबनिना हाइरे इकुल दिना हाइबा पोतो मोना थम्बम कांदा ना मुमाना अदुमक्ति नते MST गाड़ी आइन ओइ चटली हाइरे इमुना सो अमाबुदी डेट 18 हाइबा 17 हाइबा अदुगा हुजिकुइनादी दुमाइना ngarang दु तौनोय हाइबा मागिना खितंग अमु थैयाइना ना कोई मोइना बुद्धि कोई मनुंग की मोई इंटेलिजेंट कांगू देगी इंफॉर्मेशन खरा फंग बदेगी मतुंग इना कोई गाड़ी से नो तौ दबा हाई पगी पोट पुदे कोई मैम खने तो वदा बु चला लोय है पोट दी हाई दे फेस्टिवल से काय दन बगी दमक तदी मसी की हाई बु मंगानी से कोई कितना बा है पोट से अदर कोई न हाजरी ना बुने मंगानी की फेस्टिवल होय गेरा अमो होय गेरा फेस्टिवल दु कोई याम कना मदुदा कोई प्रेशेट कनो ओय बगी पोट नते कोई चाही अनि फारबा लांसिगी मरम ओरगा खोइन ngasi bauta equivalent thabak tawtabegi sarkar dom kano pamdre du matung dang sar la apia la amna sar sigi la haba matam da kashmir da sarna mong ta na thabak tawfibe ga do sidam tawbige drang khalak ko ngasi tha om hanjala ko box da pose khazana tawbibegi mong am urak tabadegi akoi se mana tawbuni ana wari me am sanare ba kanuna mana कनो तब चप माने तौमिनरी खोलीसनी अदुगा हुजिकी सिक्योरिटी की MST की गाड़ी की मतंग सिदी मोइना 15 days की इंक्वायरी मा मोइ लोखतपगी ngasi पेनो प्रेस तौग्रे कुलदीप सु कहौई DGP सु कहौई अदो माना दि खितंग थैयाइना ना मोइना सुजा थारो हैबदि नते हैब पोट की पोट दम पॉइंट पुथोरे अदुबु सि पुनमक से अखोइना पामिदि हाइरिबा पोट उनरुबदा मोइना पिरेबा मोइगी वारोल सिंसे तारगदि तसेना मखोइगी थबक ओइना तौबिगदबा मानसलक्तबा अदो आइदि प्रजा की वॉइस नि सर होइसे तसेना
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯅꯤꯐꯣꯔꯝꯁꯨ ꯉꯥꯏꯔꯦ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯣ ꯁꯥꯔ ꯑꯣꯏꯔꯣ ꯆꯠꯈꯤꯕꯅ ꯐꯔꯗ꯭ꯔꯥꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃ ꯑꯩꯒꯤ ꯊꯥꯡꯒꯠꯂꯝꯃꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛꯁꯨ ꯇꯧꯕꯤꯒꯅꯨ ꯃꯣꯏ ꯀꯟꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ matam khatang pibiyo ado mayanggi voice ni na maduya ado masigi pochina ajebala na manipurda ma thabak tawba ngamgani haiba thajadre akoina haijai sir na kari gi damakta pawase order se yamna tapna lawisi kari gino mathakta gi pressure lakpra khopra adu gi sokoi thanga chage habda adu din natte hai adu bo masu segi kano sida adum leiraga leisen ge haiba poti fibam ama ure manang nangthok saktor podo adu na maram oiraga akoi di tasena haibada masigi matang se khoi myam manaraga masigi hairiba ngarangi MST gi gari haibase ama bo oigera ama bo government amagi gari thabada dikat oirani hairapa pola abasidi akoi myamna khanminaraga kaidosige haibado makata ba khongjang akoi changseminaba mathok tai akoi gi oinadi hangiroi aduga leiriba akoi gi suspend leiriba MLA singsu makoi gi mathakta su akoi leiriba PPA aduga punminariba imasing aduga moigi mathakta su akoi changjan hini aduga chief secretary su ma lakpa ngairaga masu unai hini maramdi masigi matang sida khoina tumina laisaloba taraga di akoi tungda akoi gi chaisu gi lambi urakta ba haiba poto laani haina khanjei aduna mayam punamak manaminaraga masigi step khudimok se loction min hosi haiba poto ngasi tin akoi pulliba imasing gi request ni praja singda aduna masimak tawminasi kanadre huji security advisor gi flop chatle governor flop chatle chief secretary sungare adum chamana kani moi gi he wahai di aduna masi khoi gyan khara taminaraga changa da khongjang ama changholaga leiba suspend leiba MLA singsi da kaidok sigi haiba dusu khanna hokwa haiba se praja khoi punnam tang khona minasi haiba masi hara losin Narenpur Sadiskata Naxal gi leader oiriba Basaba Raju gi yauna hairiba ngarang mioi kunga teret Naxal gi khuthoknabda neutralize tawkraba sikraba mioi singadu postmortem tawnabagi damakta helicopter gi purakre hairiba si forest area Abuzamata ngarang khuthokna khibda lekhidabane haidi tendana sunma myamna thamjaram gi duga hausi koinadi myam paus matang se lusinjarage amasu makhataba no update myam pununga minasi